Manipur Legislative Assembly da NRC ga mari leinaba warep lawkhrabasu madu thabak to onthoknaba mamangi leingakna khongthang amata paikhalamde haina Chief Minister Yumnam Khemchana phongdorakli Leibaka sigi tongan bus state mari da pangthokiba mikhalgi fal lauthorakpa Thambal Sanglen da BJP Manipur Pradesh ki President A Sarda Home Minister Govindas Konthozam amadi party gi atai MLA Singha yengminabagi thoramda pawmi singna hangba wahangi paukhum oina wafam asi mahangna phongdokhibani Chief Minister Yumnam Khemchana Makhatana hai NRC tawbada karamba mafamda soirakpa yabage haibadu mangjaugnana khangdoknabagi damak state lengakna akhanaba committee ama semnaba honari Manipur Legislative Assembly da NRC ga mari leinaba warep ama lawram labasu madu implement tawnabagi khongthang amata haudana leirami Lamdamasida lairiba CSO singnasu tongan ba seminar kaya silaga kupna khanaraba matungda thorang ase paikhatkadabani amadi taha roidabani haibasi lengak asidasu leizaba ihulamani haina mahakna haiki Hauzik leibaga sida oirakliba political scenario asigi matangda Chief Minister Yumnam Khemchana hai leibaga sigi state mari da pangthokiba assembly mikhal singda West Bengal amasung Assam da BJP na mai pakpagi phibam ama urakli State ani asida BJP da luchingduna chauna mai paklakpagi safu ase Manipur gi kumjali singani kuntareta pangthokadauriba assembly mikhal da soidana tagani mikhal aduda Manipur da BJP na chauna mai paklakani haibagi achoba thajaba lei haina so mahakna makhatana phongdoki State lengakna committee ama semnaba honari haramdi masi karaida soigedagi haiba khanba misangi as you know that Assembly the resolution lot of movement came home that means langi boga kadi tawraganda sagi hobuma naidana ko si aikoi na su kanna honaning wi wakal sida CSO mayam su simatang seminar tawdana kotna ta tawidabani munna khala tawgomni gaina hawidana ko so si aikoi sarkar da su leiba idulme ado yam section na try to sway the gain na khala gada komedu tawbani Assembly the resolution for Q&A decision implement of the part